ngasi numit asida thukiba thodo wathoksing puwarida ngasi kumjal singani ga taruki February ahumda Egypt ki passenger puba jahaz ama nong singi phibam phattabadagi Red Sea da lupthakibada passenger lising ma hena sikhi kumjal singani taret ki ngasi numit sida NSN की केदर सिंह नागालैंड बोर्ड की मखादा मैट्रिक एग्जाम थाबा चलंबा तमेंगलोंगी महिरो यांखई ग निथोइन तोंगलकपा बस अमा महिरोई पुनमक कुमथा हलगा आईटी रोड की बियना दा लोखात इंथखी महिरोई सिंह अदुना NSN IM की थोक्सिल मखादा नागालैंड दा एग्जाम थाबा चटपा अदु NSN केना थिंकी कुमजाल सिंगनी तरेत की ngasi numisida Chief Electoral Officer Manipurna State Police da gari ahumdagi hena sizinaba mirep singi mathakta action lakhonaba khangan ki sayi gi February 9 dagi 8 suba Manipur State Assembly election pangthokpa hoki कुमजाल सिंगनी का तरेत की ngasi gi numisida New Delhi ki South Avenue da leiba MP Club ta Delhi gi metai amasung kum phurupna singba Manipuri singi apunba mifam mama pangthoktuna metai Indigenous Peoples International haiba mingthonba lup ama semki luba sena Manipur dagi mitop lokthokpa ngamkhai da mitop sanglakpa thingba amasung chahi taret khuntakpada lanjena khraba metai sing hanjil haknaba होनबा हारिबा थबकसिंग असि पांगथोकनबा पांदम थमखि कुमजाल सिंगनी ग तरेता ललामुंग मखोंग यूथ वॉलंटियर एसोसिएशन ना सिंधुना ललामुंग मखोंग द लेबा बास्केटबॉल कोर्ट पांगथोकपा अहानबा स्टेट लेवल थांगजम संजय मेमोरियल बास्केटबॉल टूर्नामेंट की चाहिदुगी ngasi numisida sanakiba mesingda PYO amasung TIC mai pakhi